India hiram khuding da makok thongba leipak oirakli PM Modi na sunu phongdorkli US na pungnamaki makok ni khanjari basi nokningba phawi Rajnath Singh na makhata na mateng pangduna hairakli United States ki President Donald Trump na India gi similon bu asibal similon nei haina phongdokhiba wafam adugi matangda ngasi Prime Minister Narendra Modi na nakoina na India asi malemgi ahum suba khwaidagi chawba similon oiraknabagi lambi da khongjel yangna changchinbada natana hiram khudingmakta makok thongba leipak ama oirakli haina phongdokre Bengaluru da pangthokpa thorom amada wangangbada PM Modi na hai performance reform amadi transformation na sagottuna India gi chawkhat khongjel asi puari da khwaidi yangba chawkhat khongjel oiri kumja 2014 da India gi city manga khakta da metro lerami adubu ngasidi leipak asigi city kunga mari amasung kilometer lising amagi network da metro service lehenba ngamle kumja 2014 gi mamang da rail route kilometer lising kun electrification tarami adubu ngasidi kilometer lising nifugi mathakta electrification tawkhre India da airport humdraga mari khak lerambadu atenba matam khara asida airport chamaga humfu mapung phana mathau tohonba ngamle masigumba chawkhat khongjel kya asina hiram khudingda India na malemgi khwaidigi makok thongba leipak ama oirakli haibasi mayek sengna takcherabani hairi Russia dagi yamlaba thaw leibagi damak amadi US ki polam singda awangba tarif thamjin bagi damak US ki President Donald Trump na khoisaung na bagaloina na India gi similon asibal similoni haina phongdokhibani PM Modi khaktanatana India gi Defense Minister Rajnath Singh hanasu Trump ki wafam na koina na yaningda phongdok bagaloina na US ki administration na makhogi leipak amadi policy sing asi pungnamaki mathakta leiba khwaidigi makok ni haina khanjari basi nongning buphawi haina phongdokre Rajnath na hai India na khongjel yangna changsilakli basida kalak kanjawa amadi thawai nuaitaba mioi leitaba nate India da saba polam singbu mamal hengal handuna leipa asigi chawkhat khongjel hanthanaba honari adubu India na khongjel yangna changsilakliba asidi hanba leikhiroi malemda lairiba power amata India bu global power ama oirakpada thingba ngamgadaba nate haiki Rajnath na makha taraduna US amadi India gi marakta tarif na maram oiraga chaman mabukhara lairiba asina India gi defense export ta sokhan balaite hojik lupa crore lising kunga mari romgi oigadaba defense ki polam sing India na lep tana export tori haiki Center lengaangna Russia dagi thaw lairibasi leipa asigi miyamgi amadi malemgi market ki oiriba phibam yenglaga leibani hainasu mahakna makha tarakli makha tarakpada sahi taruki manungda South Korea gi military chada kun hanthakre South Korea da nupagi masing hantharkibadagi haukiba sahi taruk asida makogi lanmi ki chada kun hantharktuna lanmi lakh mariga lising yangkhai khakta ngairi hairi malemgi oina khwaidigi angang popgi chang nemba leipak ama oiriba South Korea gi lanmi masing asi kumja 2000 horpada lakh taruka lising mauda oiramba adu haukiba sahi taruk asida lakh mariga lising yangkhai da hanthaki hairi leipak adugi defense ministry gi report amagi matung ina nupa popgi chang hantharakpa maramna leipak adugi military service ta nupa sing sinmi oina changlakpagi chang hantharakpagaloinana officer masingsu hantharakpadagi leipak adugi lanmi thabak thorom singda khudong chadaba mayok na le hairi defense ministry na phongdorkliba report adu leipak adubu lengakliba Democratic Party ki member of parliament Chomiena official oina phongdorkibani leipa asigi lanmi sing North Korea ga changdamnarubadi kumja 2022 gi khwaidigi nauba report amada North Korea gi oina lanmi million 1.2 rom mapung phana mathau tauri North Korea da chahi kun surba nupa sing masing asi kumja 2019 dagi 2025 phawda chada kunthra gi chang hanthaduna mioi lakh 2.30 dam oiri lenga ki data amagi matung ina masagi chahi kun surakpagi matam asi military service ki damak ayamba nupa singna makhogi physical examination mai paknai hairi South Korea asi malemgi leipak singi manungda khwaidigi angang pupa chang hanthaba leipak ama
oibata natana kumsa 2024 gi record ta angang pop gi chang asi supnagi 0.75 ta laiki kumsa 2020 da laipa asigi missing million 51.8 oikiba adu kumsa 2072 fawda missing million 36.2 da hantarpa yai haina laika na panari